뭐 대바데 다자자는 사람에 뭐 대바는 란다래 아 Hi ma'am mayambu aigi channel taram yoksari ado ngasidi video je kasu namningai laitre di mapan thogo namdaubusu laitramnina imungda namba yaba video ina dum yengjare ado ngasidi kaisu kaino tauba mathelbudi natte kaino tore belendri metpa ama yerum ama taure thabi kharaga kangauganeba kangaujina kobiga hawaiga boriga ngaubaneba aduna si oina chajarage mayam yeminase ado ising khara hanthaki adudi mayam chaba haurasiko ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯀꯩꯁꯨ ꯄꯥꯝꯗꯕ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯦꯠꯄꯁꯦ ꯍꯥꯟꯅ ꯆꯥꯛꯁꯦ ꯌꯥꯝꯅ ꯀꯥꯜꯂꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯤ ꯑꯅꯤꯒꯨꯝꯕ ꯅꯝꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯗꯣ ꯃꯤ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯕꯦꯛ ꯀꯦꯃꯦꯔꯥꯅ ꯅꯝꯃꯗꯤ ꯐꯗꯧꯕ ꯕꯦꯛ ꯀꯦꯃꯦꯔꯥꯗꯣ ꯏꯇꯣꯝꯗ ꯅꯝꯕ ꯑꯣꯏꯕꯅꯤꯅ ꯅꯝꯕꯗꯣ ꯑꯁꯣꯝꯗ ꯃꯤꯅꯤꯠ ꯆꯠꯂꯤꯕ ꯆꯠꯇ꯭ꯔꯤꯕ ꯅꯝꯃꯤꯕ ꯅꯝꯗ꯭ꯔꯤꯕꯗꯣ ꯃꯦꯟꯃꯥꯟꯗꯣ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯌꯦꯡꯕꯤꯅꯕꯁꯨ ꯂꯩꯇꯕꯅꯤꯅ ꯏꯇꯣꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯃꯦ ꯑꯗꯨꯗꯤ ꯍꯨꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯆꯥꯕ ꯕꯦꯂꯦꯟꯗ꯭ꯔꯤꯅꯤ ꯉꯍꯥꯟꯈꯩ ꯁꯨꯝ ꯆꯥꯗꯦꯕ ꯂꯩꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯂꯣꯟꯕꯅꯦ ꯃꯣꯔꯣꯛꯁꯦ ꯁꯥꯔꯝꯃꯦ ꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯊꯥꯖꯗꯅ ꯁꯥꯔꯝꯃꯦ ꯍꯥꯎꯋꯦ ꯒꯨ ꯒꯨ ꯆꯪꯉꯦ ꯇꯧꯔꯦ ꯆꯈꯠꯂ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏ ꯃꯣꯔꯣꯛꯁꯦ ꯁꯥꯗꯧ ꯃꯥꯟꯗꯦꯅ ꯑꯩꯅ ꯈꯔ ꯌꯥꯝ ꯍꯥꯞꯆꯜꯂꯨꯔꯦꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯧꯕ ꯊꯣꯛꯂꯛꯄꯅꯤꯅ ꯁꯥꯗ꯭ꯔꯗꯤ ꯍꯥꯎꯔꯣꯏꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯔꯝꯃꯦ
Thì mà đối trời. À, à, một thì vẫn là làm ta đấy. À, à, 손에서 강호도 못 잡아요. 아, không 이거 뭐지? 아, 너무 작은 거 뭐? ꯅꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕꯗ ꯏꯇꯣꯝꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯅꯤ 아, 아, hảo thì học ạ. À, à, à. ꯕꯦꯂꯦꯟꯗꯤ ꯏꯔꯣꯟꯕꯅꯤꯅ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ. ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯔꯝꯃꯦ. ꯄꯨꯛ ꯁꯧꯒꯠꯀꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ. 아,
ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯇꯨ ꯄ꯭ꯂꯦꯠꯀꯗꯤ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯒꯦ ꯄꯨꯛꯁꯨ ꯁꯥꯎꯒꯠꯄ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯧꯅ ꯊꯦꯡꯅꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯂꯣꯏꯔꯒꯦ ꯃꯌꯥꯝ ꯕꯥꯏ